Hello everyone ꯉꯁꯤ ꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯁꯤꯒꯅ ꯌꯣꯡꯆꯥꯛ ꯃꯄꯥꯟꯒ ꯀꯩꯅꯣꯒ ꯃꯤꯃꯤꯒ ꯈꯔ ꯀꯨꯏꯔꯕ ꯁꯤꯡꯖꯨ ꯇꯧꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤꯒ ꯁꯤꯒꯅ ꯀꯣꯠꯅꯕ ꯂꯩꯔꯦ ꯁꯤꯒꯅ ꯖꯦꯔꯨꯝ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯈꯨꯠ ꯃꯁꯥꯗꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯊꯝꯅꯦꯜꯒꯤꯁꯦ ꯂꯥꯏꯠꯁꯦ ꯈꯔ ꯃꯝꯃꯦꯕꯀꯣ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯈꯔ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯃꯝꯃꯦ ꯃꯌꯥꯝ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣꯕ ꯃꯝꯕꯁꯤꯗꯤꯀꯣ ꯃꯊꯪꯗꯤ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯃꯥꯏꯛ ꯍꯥꯟꯅ ꯂꯩꯇꯥꯔꯦ ꯃꯥꯏꯛ ꯂꯩꯇꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯁꯤꯡꯁꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯇꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯈꯔ ꯃꯤꯅ ꯆꯥꯎꯈꯠꯄ ꯃꯤꯅꯅꯤ 하오냐 살다 ꯈꯔ ꯆꯥꯕ ꯉꯝꯃꯔꯣꯏ ꯃꯌꯥꯝ ꯉꯝꯃꯣꯏ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔ ꯈꯔ ꯀꯩꯅꯣ ꯃꯅꯥꯁꯦ ꯈꯔ ꯂꯦꯝꯃꯦꯕꯀꯣ ꯃꯅꯥꯁꯦ ꯈꯔ ꯂꯦꯝꯃꯦ ꯆꯥꯕ ꯉꯝꯗꯔꯦ ꯃꯅꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯀꯟꯇꯦꯟ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ ꯃꯤ ꯑꯃꯃꯝ ꯌꯨꯇꯨꯕꯔ ꯍꯥꯏꯗꯤ ꯃꯤ ꯑꯃꯃꯝ ꯑꯩꯅ ꯑꯗꯨꯝ ꯆꯥꯕ ꯌꯦꯡꯕꯗ ꯃꯣꯏꯗꯤꯀꯣ ꯃꯃꯥꯡꯁꯤꯗ ꯁꯨꯝ ꯆꯥꯝꯈꯠꯍꯜꯂꯒ ꯑꯗꯣ ꯊꯝꯃꯒ ꯆꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯉꯝꯗꯦꯕ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯌꯦꯔꯨꯝꯕꯨ ꯃꯔꯤꯇꯪ ꯆꯥꯕꯗ ꯑꯩ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯗ ꯇꯧꯋꯦꯕ ꯑꯗꯣ ꯃꯤꯗꯤ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯤꯗꯥꯛꯀ ꯈꯪꯉꯗꯤ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯃꯌꯥꯝꯗꯅꯤ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯆꯥꯕ ꯉꯝꯅꯕ ꯁꯨꯝ ꯆꯥꯕ ꯉꯝꯅꯕ ꯑꯗꯩ ꯇꯨꯝꯅꯕ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯦꯕꯀꯣ ꯇꯧꯔꯅꯤ ꯍꯥꯏꯁꯤꯀꯣ ꯑꯩ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯗꯦꯂꯤ ꯇꯧꯕꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯟꯇꯦꯟꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯃꯨꯊꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯀꯟꯇꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒ ꯑꯩꯅ
ꯃꯌꯥꯝꯅ ꯋꯥ ꯂꯩꯔꯒ ꯈꯣꯠꯂꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯕꯦꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯌꯨꯝ ꯆꯥꯖꯕꯗꯣ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯆꯥꯕꯗꯣ ꯎꯠꯆꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ